पुनमपु तारानो उच्चरी हौजी चथरिबा फिफा वर्ल्ड कप लिसिंग अनि कुन के तरुकी सानकिबगी समलापा पाउदम न्यूज लाइव की माइकाइदगी मियाम द पाउदम जरी इक्वेटर न जर्मनी माइथि पिद्रो लो आउट स्टेज ता क्वालिफाई ओइखरब मतुंग लेबा अदुगी प्रेसिडेंट हराव पुंगदोब ओइना इराय नुमित नेशनल हॉलिडे लाउथोखरे डेम्बली हैट्रिक न हाफ फावदा फ्रांस की नॉर्वे दी अमा मांगजिन थारगा लैखी हाफ लोयो फावदा सिलेगन न इराक दी पंजन अमा सुनैदा मांगजिन थाकी ngasi nongai matung pung baro makhai tabadi horga Norway amasung France ki marta match sanaba hoki Boston da leiba Zinet Stadium da Norway na mari ahum format aduga France na mari ani ahum ama format sanaba hoki match adugi oina France ki sanoi sing bon khre hena paido laksana sanaba ngamki maduna maru orga match adugi hogola pata tare suba minute France ki o Deblina ahan ba panjan sanaba ngamki madugi matung kun suba minute Deblina mahaki ani suba panjan sanaba ngamki France na ani suba panjan sanba ki haraw phongdo po loidingai thangnaba Kurmathoi suba minita sanu Norway ki sanoi ti Arjagana panjan ama sanba ngamki tim animak ki sanoi singa makha taba panjan sing sanba ngamna ba sanakyo match adugi kunthra gani thoi suba minita o Demblina mahaki hat-trick oiriba ahum suba panjan sanba ngamki adubu Norway ki maikai digi makha taba panjan sanba ngamki dabdagi ahan ba hap loi phawda France na panjan ahum ama da mangsin tharga leiki atoba match ama da Toronto da leiba BM Open da Silegan amasung Iraki marakta sanakyo match adugi oina Sinegan gang sanari singa bon khare hena paidon sanaba ngamki Sinegan na mari ama ani ahum formata aduga Iraq na mari ani formata sanakyo match adugi hogolakwa mari suba minita Silegan gi maikai di ahan panjan sanba ngamki panjan adu tim adugi sanaroi SDR na sankibani makhatana sanakyo match adugi taram du suba minita Iraki sanaroi ar salakana ka henba phone ama tawrubadagi referee na red card utuna phindai mapan thon ki Iraki sanaroi ama hanthakibana maram oirga Silegan gi sanaroi singna hanadagi hena laksana sanaba ngamkibaga loina ahanba hap loi phawra Silegan panjan ama soino da mangjin thadro leiki Equator amasung Germany nga sanaga match ta ngasi ayupung amaga makhai tabadi horga New Jersey da Main Light Stadium da Equator amasung Germany gi marakta group E gi match sanaba hoki Equator na mari ani format aduga Germany na mari ani ahum ama format sanaba hoki match adugi oina Germany gi sanaroi singna bon hena paidon sanaba ngamki match asida Germany gi bon paibi chang sa do humato oiki matamda Equator na bon paibi chang sa do kunthama pat khak oiki match adugi hogolapa ani suba minute bon hena paidon sanaba ngamli Germany gi maikai digi ahanu panjin sanba ngamki panjin adu tim adugi salaroi en sen na sankibani match adugi mapan suba minute Equator gi ninsan angolona panjin adu hadoktuna ahan hap loi phawda nakat ani mangna panjin amanda do manana sat laiki ani suba hap sanakiba adugi da nakat ani maki sanoi singa match adu mai pak pangamna bagi damak makoi gi haisima sing mapung phana uthotun sanaki match adugi umdaga tare suba minute Equator gi gozora plantana team gi ani suba panjin sanba ngamki adu match adu loi phawda Germany gi maikai di panjin adu hantopa ngamki dabdagi match adu Equator na panjin ani amada mai pak no round of 32 da mafam kan ngamkre Germany bu yamna thasda mongda mai thiu piduna lo out stage yowang kiba adu harawa phongdoktuna leba asigi dugi president Dylan Norba wana irai numipur national holiday oire haina laukthokre Curacao amazi Ivory Coast anina sanakyo match da ngasi ayuk pung amaga makhai tabadi horga Philadelphia da leiba Lincoln financial finda Curacao amasung Ivory Coast ki marakta group E gi match sanaba hoki Curacao na mga ahum ani formata aduga Ivory Coast na mari ani formata sanakyo match adugi oina hogolapodi Ivory Coast ki sanoi sing bon hena paiduna laksana sanaba ngamki Ivory Coast na match asida bon paibi sangsada huburin thoi oikiba matamda Curacao na bon paibi sangsada kuthani pan khatama oiki match asida Ivory Coast na bon hena paiduna sanaba ngamkibaga noina ahan ba hap loi phawda panjin ama sone da mangjin tharaga laiki panjin adu tim adugi sanaroi Nicolas Pepe na chankibani ani suba hap sanakiba adugi humari suba minita Nicolas Pepe na mahaki amadi timgi ani suba panjin sanba ngamki match ki apiba aroi matam phawda Curacao gi maikai digi panjin amada sanba ngamkibdagi match adu Ivory Coast na panjin ani sone da mai pakki Tunisia amasung Netherlands na sanakiba match ta ngasi ayupung mari makhai tabadi horga Kansas City da Arrowhead Stadium da Tunisia amasung Netherlands ki marakta match sanaba hoki manga Tunisia na mga ahum ani formata aduga Netherlands na mari ahum formata sanaba hokiba match adugi oina Netherlands ki sanoi singna hogolapodi bon hena paidon naksana sanaba ngamki match asida Netherlands na bon paibi sangsada umda mathoi oikiba matamda Tunisia na bon paibi sangsada kumapan oiki leiba ani na kan momongda na batangno kiba match adugi apiba aroi matam phawda Netherlands na panjin ahum amada Tunisia bu maikiba piki Netherlands ki panjin sing adu Brian Brobry amadung Jean Ponben
pekena amamam chanki aduga atopa panjan aduna Tunisia gi Inis Kirina soibidi masagi maikaida chansin jakibani aduga Tunisia gi amata ngarba panjan aduna Hanje Mustarina chankibani Japan amasung Sweden sanakiba match da ngasi ayuk pung mari makhai tabdi horga Dallas ta leiba AENT stadium da Japan amasung Sweden gi markta match sanaba hauki Japan ahum mari ahum format aduga Sweden ahum mari ama ani format sanaba haukiba match adugi oina nakat ani maki sanori singa changchata bon paibi sang manana sanaba ngamki match asida Sweden da bon paibi sang chata ni pumapon oki matamda Japan bon paibi sang chata yakai mat thoi oiki nakat ani maki sanori sing haising ba manana sanaba ngamki di match agi api ba aroi matam phawda leba ani man panjan amamam da draw sakki Japan gi panjan adu na Daijen Midana aduga Sweden gi panjan aduna Anthony Engana chankibani Turkey amasung USA na sanakibgi match ngasi ayupung tare makai tabdi horga Los Angeles ta leiba Sefi Stadium ta Turkey na mari ani ahum ama format aduga USA na mari ama ani ahum format sanakiba match adugi oina USA gi sanoising na bon kre he na paidon sanaba ngamlabasu ahan bahab loy phawada Turkey na panjin ani madamangin tharga leiba ngamki ani suba hab sanakiba adugi apiba aroi matam phawda Turkey na yamna thajada mongda US pu panjin ahum ani da maitiba piramki Turkey gi panjin sing adu ada gunar Waris Anpar Jinmaya amasung kan ahanna amam sankibani aduga USA gi panjin aniduna Ostan Trustri amasung Sebastian Barnatarna amam sankibani Paraguay amasung Australia na sanakiba match da ngasi ayuk pung tay makai tabdi horga San Francisco Bay area da leiba Levi's Stadium da Paraguay amasung Australia gi markta match sanaba hoki Paraguay na mga mari ama format aduga Australia na ahum mari ahum format sanakiba match adugi oina Australia gi sanoi sing na bon khara hena paidon sanaba ngamki match aduda Australiana bon paibi sangcha da yakai taruk oki matamda Paraguay na bon paibi sangcha da nipu mari oiki leba anina akan mamong da namba tawno ki ba adugi oina nakat ani maki sanori singa hai singba manana sanaba ngam kibaga ahan bahab loi phawda leba ani maki panjan amada sanaba ngam dan laiki ani subahab sanaki ba adugi apiba aroi matam phawda team ani mangna panjan amada sanaba ngam kidabadagi match adu panjan soina sonoda draw saki ngasi oina Fifa World Cup insing ani kuntur ki sanaki bagi sambakpa paodam matang asta sinjari amu makha tarpada Manipur ki sanabi pau pijari tawa trophy borokongjin FC na KKU YT pira finance mangam kre tenta khombang one fair association tawana sinduna tenta da leiba multiplex ka round sathari batawa pubon festival insing ani kuntur ki ngasi sanaki semi final match amada borokongjin FC na KKU YT pira finance mangam kre ngasi nung tipung mari tabadi haurga borokongjin FC amasung khurai khabai soi Komidok United KKU gi marakta chathari tournament asigi ani suba semi final match sanaba hoki dim ani gi marakta sanaki ba semi final match adugi oina nakat ani maki sanori sing match adu mai pak ngamna bagi damak makoi gi haisiba sing khungpa na utong na duna akan mamong da namba tona ki dim ani gi marakta sanaki match adugi ahan ba hap loy phawada panjan amata sanaba ngamdra naiki ani suba hap sanaki ba adugi kunthra gani pan suba minita Borokongjin FC gi corona ahan ba panjan chanba ngamki makata na sanaka match adugi yankai taruk suba minita Borokongjin FC gi Bobo sanana timagi ani suwa panjan chanba ngamki adum oinamak match ki apiba aroi matam phawada KKK United ki makai di panjan amata chanba ngamki dagi match adu Borokongjin na FC na panjan ani soina mai pak naga finance chanba ngamki bani finance da Borokongjin FC na Wangoi FC ga namba tawnaragani panba yabdi Wangoi FC na Mukai FC bu penalty shoot out ta thoiduna finance kala kibani tamu memorial trophy FK SKTC KI YCRF CC amasung itomba FA semi final sangkre aikogi umang yunam kunau na silaga impan east ki manung sanal yunam kunau playground da sahi asigi me kutha di horga sathar ki anirak suba state level 9A side pubon tournament insingani kunturki ngasi sanaki ba tongan ba quarter final match singda SKDC KIYCRF CC amasung itomba FA mai paktuna semi final sangkre arambam nuang khomba amadi anin anina laikidabagi apokpi arambam ongpi tamu leimagi mingda sponsor torga Tim Nimpuna Kangrup Nipan da Saruk Yaduna Group League Basics ta sathar ki tournament asigi ngasi ahanba quarter final match ta SKDC Senjam Kunau amasung Dingka FC Khabai Soi gi marta namba tawno ki adugi oina SKDC na panjan ama soino da mai pak laga semi final sang mangam ki SKDC gi mai pak pagi amata ngaro panjan adu team adugi sanaro omes na sanki bani ani suba quarter final match ta KI YCFA Khetrigaon amadi PFA Wangoi gi marta namba tawno ki adugi oina match ki apiba aroi matam phawda ki IYCF na panjan ani soino da mai pak laga semi final sang mangam ki KIYC gi panjan sing adu tramdo suba amadi ta tu suba minita halip na san ki bani om suba quarter final match
oina RFCC gi keno amasung kuman FF laipam kuno gi marakta kan manamba tona ki dim ani gi magda sanega match adugi ahan bahap loiba phawada RFCC na pajin amasung da mangjin tharga laiki ani suba hap sanaki ba adugi apiba aroi matam phawada kuman F egi maikadi panjin hantopa ngamki dabadagi match adu RFCC na panjin amasung da mai paki mari suba amadi aroba quarter final match sanaki badana itomba FA na mai mia FC bu panjin ani amada mai thiba piram ki bani PRYA Pubon PRYA amasung YMC mai pakre yumsaron pangai sponsor torga Imphal East apunba Pubon club sinduna PRYA Pudapam ground da sathariba PRYA founders Pubon tournament ising ni kutringa si sanegi tongan ba matching the PRYA amasung YMC mai pakre Imphal East district manung sanna laiba football team sing saruk yaduna sathariba tournament asigi ngasi ahanba ground kutan thoi super league match the PRYA kudangpam amasung CSC sanungi marukta namba tonaki dim anigi marukta sanaki match adugi oina PRYA gi sanoi singa hogolakpadigi laksana sanaba ngamki baga loinana match gi apiba aroi matam phawra panjin manga sonoi da mai paki ngasi ani suba ground ku thramdoi suba league match the YMC harurok amasung SSC porompat ki makta namba tonaki adugi oina SSC na line up to dabadagi YMC na walk over phangtuna mai paki DFFA Tawana Sanaroi Tara Manga recommend to create Junior Boys National Football Championship Nisingani Kutaru Kuntareta Saruk Yana ba Manipur team Siam na bagi satariba Siam sabi Saru am oina District Football Association Tawana Association adugi nupi footballer tara aduga nupa Sanaroi Manga pun Sanaroi Tara Manga recommend to create ngapi gani nupa footballer tara aduga nupi footballer Sanaroi Manga punna Sanaroi Tara Manga recommend to create Hiram asigi mari nena DFF Tawan gi General Secretary na press thadok basarot aman hai Manipur ki team sem na bagi sem sariba aduda saruk ya bagi damak recommend to khurba lupa footballer sing adudi Malengamba Tarun Ojit NLN Wansam Komsan S Zubra C Yoyo C Thongamba amasung N Devasandrani aduga nupi footballer sing aduna TS Malengambi N Nandika S Katrina TS Manjursri amasung S Sinpani hairi Matang asta ngasigi oina FIBA World Cup nising ani kudaru amadi Manipur ki sanabagi pau bijaba losinjari MM News live channel bumi yang tabiri khwai puno mapu amka hana kurumjari